Image Paodam Yang Tabiri Basingbo Ahad Maktada Binitana Taram Noxa Bagaloina Kurumzari. Hauzik Paodam Sigi Maroyo Pau Pijari. Chief Minister N. Birena Janimsta Nauna Semgat Kiba COVID Intensive Care Unit Accident Trauma Center Amadi Standard College Kongbagi Multipurpose Holder Semgat Kiba COVID Care Center Sangakre. COVID-19 Maikiba Pina Bahonariba Kudin Boy Kone Kai Kumnagadabani Haina Kaksin Kendri MLA M. Rameson High Cray. Visual painter Michael Maitena Mahaki Ayek Palayon Duna COVID-19 Layang Liba painter Doren Rogi Layang Naba Tengbang Cray. Loinana COVID-19 virus Lamlaki Sekpi Singdagini Haina Chinese scientist Singi report Amana Hairi. Mapung Iba Paodam Pijadringagi Mangoinana COVID-19 license thing athok na bagi khwaidagi phaba pambaidi section ba haibas na oiri aikoi khuding na section bagaloyana lenga na piri basat na kanglon sing yum dagi sathok taba tangai phadabagi sathok labasu face mask upa social distancing ngakpa miyam punba thabak sing tawidaba khutcha toina hand sanitizer na duna natraga yariba makai sapon sina duna hamdok piba loyana lenga na paikhaliba COVID-19 mask testing amadi vaccination program mai paknaba COVID-19 test tokthok piduna vaccine kapthok piyu hojik mapungayo paulo birasi Jawaharlal Nehru Institute of Medical Sciences Janimsta Nauna Sangakiba COVID Intensive Care Unit Accident Trauma Center ngasi Chief Minister N. Birena Sangakre ngasi Sangakiba ICU asida phamung chama legani masida advanced medical facility phanganduna intensive care darka laiba COVID-19 positive oiba patient sing layang bada yamna kanaba piragani ICU Sangabagi Tharamatuda Agriculture Minister Oinam Lukhoi MP Rajya Sabha Maharaja Sanazauba Lesemba Advisor to Chief Minister Health Dr. Sapam Ranjan Chairman Loktak Development Authority L. Susindro Principal Secretary B. Bumlun Mang Secretary to CM N. Geoffrey Amadi Jennings official Singh Saruk Yaki Tharamatuda Wangaduna Chief Minister N. Birena Hai COVID-19 Aniswa web Matamasida COVID ki Aru Fibamda Nahalaba Singh Nauna Sengot Aba COVID-19 ICU Accident Trauma Center Janimsta Mathau Tawgadaba Doctor Nurse Paramedical Staff Singh Kana Honaduna Thabak Tawrabada Kudong Thiba Anaba Singhi Punsi Kanbang Amlagani Hauzik State Asida Yamna Luribadi Laina Asa Naraba Singda Oxygen Amadi Ventilator Pangan Basini Maramasna Nauna Sengalaba Block Asida Matanga Chanaraba Sophisticated Equipment Thamlibagi Matengna Kana honaduna laichat asigi aruba anaba singi punsip kanbang amlagani CM na makata kibada lengana COVID anaba sing ningthina layang liba soba hospital mari RIMS Janims Hiza amadi Ras Medi City da officer singna pung kunmari mathau tawnaba thabak pire masina layang balak pasinga hospital amadi lenga ki asina rang singa matam matangi oiba thaudo singda pau phaunaragani haiki ayegi profession na police na insurgency lakshin na bahona pada law and order maintain tong bahona pada adagi ekoi ki oxygen natraga highway da warak na bahona pada secure oina bahona pada moina tum sadana honai mama ki line le even ngarang nahan ambush to bidana driver show iduni amasi kali gidam kan mayam kunsi kan na bahona pada aduna doctor nurse ekoi ki thoshu patient sindu kan ba kan na ba ikoi best effort pe kan ba kan da ba hingda ba isor gi nong mi but ikoi best effort honabum thoku to di honai na hai ba ma eta honingi Nakalamaramda Chief Minister N. Birena ngasi Imphal East District Standard College Kongbagi Multipurpose Hall da sangakiba phamung humpu leiba COVID Care Center su sangakre hairiba COVID Care Center asida oxygen concentrator amadi oxygen cylinder sing leibagloyena Dr. Tarani Toy nurse Tara Marie amadi multitasking staff mapanna mathau tawgani Center asida mal symptom leiba COVID positive patients sing layeng bagi thabak sathagani Taramaduna Wangladuna Chief Minister na phongdokibada COVID anaba miyoi sing sibagi sang khangwang wangkhalakli basi ayambana masagi tonganba anaba leijaba miyoi sing positive oirakpadagini maramasna state government na haiba patients sing asi ningthina layengduna makhoigi punsi kanabagidama ventilator galoina ba ICU bed sing mase hangana ba thorang tauri haiki doctor mo ibagi nurse mo ibagi agi tawam to bui thumdo kanai bango tawge do madu tawba koi check balance tawba hore
in case intentionally neglect to we already out hanaraba adu already koi even private hospital the government na kari do ngam private hospital ma example ana basin gi thoye manu sum gi mo gi admission torga thamaga normally tawle ram bone no kanum ta puta rup gi ngi re copy re ba gi proof le ba or madu proof puthona ba koi akoi gi tonga ma surveillance ti mo koi thamme madu male ram ga even extreme step licensing individual boru soro koi Tharamadida Agriculture Minister Olukhoi MP Maharaja Sana Zaubale Semba Advisor to CM Health Dr. Sapam Ranjan LDA Chairman L Susindro MLA N Indrajit Principal Secretary B Bumlun Mang Secretary to CM N Geoffrey District Administrator Impal East Amadi Medical Directorate ki official Singsu Saru Yaki Malay Masida COVID-19 nahan kibami gi masing crore tara tere lak yankhani thoi lising humpu manga sanipan kuntra taruk sukre hauzik active case ta mioi crore manga lak marphuni thoi lising maudra manga samni phuma thoi leiri nabadagi phagakibana crore tara ma thoi lak kuntra ma thoi lising marphu taruk samsuna amani aduga laikidabana lak kuntra tret lising marphu wari sangwa maudra mari sukre hauzik phawada virus asna khwaidagi hena soli lebak asi USA na oidi lebak asida apunba mioi crore ahum lak nipum doi lising taruk samri nipu taruk COVID-19 positive oiba thengna kre ani subana India na positive oiba mi gi masing crore ani lak maudrom doi lising yankhaya pancham yankhai manga thengaduna oiri aduga Brazil na positive patient crore ama lak humdrani thoi lising maudra taruk cham tara nipan leiduna ahum subada leiri India gi oina Maharashtra na positive case lak yankhai nipan lising marfu teret chani pa yankhai hum doi thengna ahan bada leiri Karnataka na case masing lak kuntrel ising nipu teret songa kuntram palaiduna adi subada amadi Kerala na case masing lak kuntret lising ani sanipan kulum doi leiduna ahum suba state oiri Manipur state ki oina hokiba pung kunmari asida mioi sangwa yankhai mari nauna positive oiba thengnare ngasi apunba mioi lising teret samapan yankhai nipan test tobada mioi sangwa yankhai mari positive oiba thengnakhi mioi tara mangana laikidaduna state asigi oina apunba laikidabagi masing samapan yankhai mapan sukre state asigi apunba COVID-19 positive case masing lising yankhai mapan chahum kunithoi sukre masigi manungda active case ta lising nipan satret tara leiri ngasi mioi satret yankhai ma thoi naba phakiduna discharge tokibadagi state asigi apunba recover tokibagi masing lising nipuma pan chatruk yankhai humdoi sukre hauji state asigi recovery rate cha damar humdoi dasmik tare sino yore COVID-19 maithiba pinaba honariba doctor nurse amasung mangjin thana lanthengariba khudimak poi khoinai kai khungnabi gadabani makoi ge punging thauna hapiduna covid thengnamina gadabani haina mayang lambam rameshwar MLA Kaksing Assembly constituency na phangdokre Manipur lengana paklaliba COVID-19 thengana ba pandamda Pak sana hida kapthok pamasung test tokthokpagi saro moina Kaksing district ki Kaksing warida laiba Kongoi community hall da covid vaccine kapthokpagi thoramda wafamasi MLA Rameswar na phongdokhibani Kaksing Assembly constituency ki MLA Mayanglambar Rameswar ki lamjing makhada district health society Kaksing na COVID-19 task force singa khusam naduna sahi nipu manga gi mathakta laiba miyoi sing mass vaccination tawbagi thoramaduna MLA Rameswar na makhada aduna hai Kaksing amasung Kaksing Assembly constituency da paksana vaccination si Kaksing AC amadi wabagai AC gi manung da laiba Kaksing municipal council gi ward number 1 dagi 4 fawbagi miyam da hena kudong chaba piduna ngasigi vaccination gi thoramasi pangthokpani satliba June tha fawbagi manung da Kaksing amasung Kaksing AC gi mipung khudima vaccination tahoragadi July thadagi positive oiba amadi sibagi sang hanthaduna normal da lakpa ngamlagani haibagi thajaba thamli Kaksing Asia sigi oina mioi lising tara nipan hena hida kapkre lemau riba lising tara ni thoirom asisu June kumanga phawagi manungda vaccine kapthoknaba pandam thamli Kaksing Assembly constituency amasung Kaksing district sa lairiba miyamna COVID license thenganaba honabada mahaki mathau taba mateng leirabadi pau phawbirau COVID thenganaba honabada mahaki maikaidagi pangbaya mateng khudima pangjagani hainasu phongdorakhi COVID-19 virus thengnabagi asigba government ki norms SOP ngaga satpiu aduga praja Kaksing kendra da natana Kaksing district kisu any praja sing awaba lerko matamda natraga COVID-19 virus na mari oinaba anaba lerko matamda aingonda laga
मदुगी मतेंग निबीबा यागनी आइसु अंगंबा आइगी सरुक्तगी मतेंग पांगबा याबा पांगजगे अदुगा अखोई ईश्वरदा पुन्ना खुरुमिनरगा हाइरिबा कोविड-19 वायरस असिदगी अखोई नाथोकपा ngamnanaba हाइरिबा वायरस असि अखोई कक्सिंग केंद्रगी कक्सिंग डिस्ट्रिक्ट की मणिपुर की बार की लेमाइदगी थुना मांगखिनबा खुरुमिनसी सेवा ही संगठन कैंपेन मखादा खौपुमदगी थांजिकौ गांगमैना लाइरबा मियोइसिंग अमदि चिल्ड्रन होम दा येंथोक्तुना मतेंग पांगनबा लोक सभा के एमपी आर.के. रंजन सिनरकिबा सेंग केजी लिसिंग अमा अदु एमपी आर.के. रंजन तोंगान तोंगान पोलम कया गलोयना चिल्ड्रन होम मणिपुर महिला समिति दुलालेन ताबिथा चिल्ड्रन होम मंत्री पुखरी यावना लमदमसी चिल्ड्रन होम खरादा मतेंग पांगबा होख्रे पोस्ट येंथोकपगी थरमतुदा रिटायर लेफ्टिनेंट जनरल एन.के. सिंह अमदी बीजेपी मणिपुर स्टेट एसटी मोर्चा के प्रेसिडेंट मनीशु सरुक याखी थरमतुदा एमपी आर.के. रंजन होम द लेरिबा ngang नुंगसी चाना लेमिननबा वाफम सिंह फोंदोखी नाउरिया पाखंग लाकपा असेंबली कंस्टिट्युएंसी की ओइना हियांग थांगी कामाख्या पेम्टन कॉलेज दा हांगलिबा कम्युनिटी होम आइसोलेशन सेंटर दा बीजेपी मणिपुर प्रदेश के एग्जीक्यूटिव मेंबर ओइबतनतना कंस्टिट्युएंसी असिदा मिखल थेंगनाबा सेम सारिबी एसकेबी देवीना सान थकना पोलम सिंगमदी सेल ओइना लुपा लिसिंग कुन तेंगबांग पीख्रे तेंगबांग पोलम खुसनखिबा दुगा मरिलेना एसकेबी ना हाई कोविड पॉजिटिव ओइबदगी कम्युनिटी होम आइसोलेशन सेंटर्स दा लायंग लिबा सिंगी अवात अपा खरादा ओइरबसु मेंखपा ngamnaba हाइदुना तेंगबांग पोलम सिंग असि पीबनी हंदकी अनिशुबा वेब असिना मिपुम खुदिमा खम थेंगना वाहले अदुबो अखोई थौना हनबदी यादे हौजिक ओरगलिबे फिबम असि लाक्सिन बंगमनबा चीफ मिनिस्टर एन बिरेंगी मियंग मखादा तोंगान तोंगान मथबक थरम कया अमसु पाइखटली स्टेट असिदा हाना ऑक्सीजन की अवाबा लेरंबादु ngasidi कोक्रे डिस्ट्रिक्ट अयामबदा ऑक्सीजन प्लांट सिंग लिंखतुना लेना लाइसा असि थेंगनबा अकनबा मवंगदा लेंगानो होनरी हाइना फोंदोखी अमरोमदा कामाख्या पेम्टन कॉलेज दा कम्युनिटी होम आइसोलेशन सेंटर हांगे हारुबदा हरा हराव याबिरकपगिदमा कॉलेज असि अथॉरिटी सिंगबुसु महांगना थागपा फोंदोखी लोइना होम आइसोलेशन सेंटर असि अवातपा खुदिमा मतेंग पांगनी हाइबगी थाजबसु एसकेबी ना पिरंखी बिष्णुनाहा यूथ फेडरेशन यारिपोक वाईफाई यारिपोक बिष्णुनाहा न कोनबा मफमसिंगदा लैबा नहारोल सिंगना पुनसिंदुना वाईफाई कोविड-19 वॉरियर्स हाइना मिंगथोनबा टीम अमा सेमख्रे नौना सेमखिबा टीम असना ngasi lamdamadongi yumthong chatruk romda koina satuna awana hangkhibagaloyana chan thakna polam sing tengbang pikre hairi अमरोमदा कोविड-19 अनि सुबह साफुगी अवाबा सैथेंग नंगलबा मदी सोथना लैरबा वांखेम केंद्र की इमुंग सिंगदा सोशल वर्कर खारिबम जीवन लेपतन थरकपा तेंगबांग पीबगी मखा तारकपा ओइना ngasisu चरांगपा कियांग वांगमताबा बाबू बजार मदी हाउखा खुंद्रा मयुंगी मफम सिंगदा लैबा कंटेनमेंट जोन लाउथोख्रबा युमथोंग सिंगदा चान थकना पोलम सिंग तेंगबांग पीख्रे ngasi BJP Imphal District Committee na Sekmai Lamsang Konthaujam Patchoi Langthabal Nauria Wangoi amadi Maya Imphal Kendra Nipangi President sing amadi District Morcha sing President sing da Sheba hi Sangathan gi saru amo oina oximeter hand sanitizer face cover amadi hand gloves sing PIS Phoni Baitai President BJP Imphal West District Srimati A Sarda Devi Vice President and in charge BJP Imphal West District Shri N Nimbu Singh Vice President BJP Manipur Pradesh amadi Shri P Premananda Maitai General Secretary BJP Manipur Pradesh na yenthokre Amaron dasu Texam Gram Panchayat ki tongan tongan mafam singda ngasi social worker retired postmaster Langpolakpam Giri Dhona chan thakna polam sing mateng pangkhre कंटेनमेंट जोन लाउथोखिबगी मियामना थेंगनरिबा अवाबा सिंग अदु खरतो ओरबसु को अनो पांदमदा लांगपोलाकपम गिरिदोना ममांग सहीगी अहानबा वेब टेक चथरकलिबा चान थकना पोलम सिंग यंथोकपगी मनुंग चन्ना ngasiगी ओइना पंचायत सिगी मनुंग चन्ना लेबा टेक्सम लाइबुंग लेकाय युमथोंग यांखैरोमदा इमुंग अमदा नोंमगी चंगबा चान थकना पोलम सिंग अलू थाव थुम हवाई मोरोक अमसुंग ngariना सिंगबा पोलम सिंग mateंग पांखिबनी Khangabok Development and Students Union KDASU Khangabok की COVID-19 सेल अमा ओइना सेमखिबा KDASU Relief and Emergency Support Team nangasi mari raksubo oina Khangabok khungangi COVID-19 sol labamadi awaba mayok nariba yumthong changwa romda cha thaknaba madi hida lang thaksing tengbang oina pikre makhata nasu pikhigani hairi Haukiba Jungi Tangni Panda Manipuri Khwaidagi liraba mahailuk ama oiriba
All Manipur Students Union MSUG headquarter da sakangdaba singna bomb langsinduna mairoi singi senglaba mafam asa sathakiba thawang adu yamna laibak thibani Manipur gi powari ga sagona duna lamdam asigi mairoi sing yaifanaba mangjin thana honaduna lakiba mairoi look asida aki akhang piba manba thawang sathakiba asi wakhal khanthaba watpa miyang mayok teleba miyoi singna sathagadaba thabakni haida kaksin khunau college students union na lowi asiguma thawang asi satharamba miyoi sing adu lengana thu matamda phaduna ain gi oiba serak pibiu loyana asiguma thawang asi tungda makhata na tobidana basu union asigi maikai dagi haijarakli Lomi singna ste asida hengalakli ba mi gi masing asiga sanaba pothok puthokpa ngamjanaba lengak singna Lomi singda chathok leiba phodi matam sana amadi marang kaina phanghanba thabak paikhatpiu haina Lomi simia punba loksalna lengaki puning singsilakli hiram asiga marilena look asan thadarakpa video release amada look asigi publicity secretary P Inaubina stasida missing hangalak poloyena low uramba lokphamsu nomagi mayeng tarakli phibam asta Lomi singna puthokliba phaugi pothosna Manipur gi miyam pumba chabab kona hange hairabadi low ubada anova technology Sizinabasi yamna mathautai maramasna segi low ubaga marilenaba department amadi institution singna segi Lomi singi mathautaba phaudiasi matam sana amadi marang kaina miyamda phanganbiu loyana haukiba sahi singda state Lomi singna har matam sana phangdabadagi wathok thokpa adu handaki sahi gi oinadi thoktanaba akanba thabak lokhatpiu maru oina sahi khudingi har mangbasi singda poppy plantation tawbaga mari leinabra haibasi miyamna singnaduna lakpa ama oibana sahi asadi hiramasida akanba miyeng sangbiu amadi thasigi mapanda Prime Minister Narendra Modi na minimum support price MSP for kharif crops for marketing season 2021-22 approved tawkhibagumna state asigi su lengakna Lomi sing amadi miyang yaifana bamongda MSP ama semdoktuna chatna hanbiu haiki Lomi singa sathok leina marang kaina phangnamuk damakta phodi matam chana marang kaina Lomi singa phanggadabani ani subada fertilizer sing control rate ta Lomi miyam da matam chana phanggadabani ahum subada lamdam masiga chana ba MSP ama matam gi Lomi singi yai phanaba sembi ge damne habasi Lomi simi apun molok lawsangi maikai degi ngasi paliba government ki mieng chingsinjare Kumza lisingani taret ki December 13 ta Paurabi lamkhai da thokiba laibak thiba bomb blast ki thogdo amada makong anima kakraba matung khusem gi khong haptuna punsigi lantheng kayada awa mayok naraklaba lamdama sigi layekpa visual painter Michael Maitai Konthau Jamna Wakhal Changna Yelakhiba College Artwork Nature 5 ngarang June 13 da maki Facebook account da sales toro matung madudagi phanglakpa lupa lising 13 sangwa ngasi hauze COVID-19 positive oibadagi Ras Medi City gi ICU da layeng sathariba layekpa painter Dorendro Thaudamgi ana layeng da mateng oinaba pangkhre Bisnupur district ki Tobul-dagi Dorendro Thaudam nare tabada layekpa Michael Konthau Jamna mahaki ayekpa lai adu mahaki Facebook ta sales tawraga mateng tawrage haiba wakhallon na mang tharaga sales tawkibani haina Michael na phongdarakli Michael na mahaki Facebook ta upload tawduna sales tawrakpa du ubada miyoi kaya na Michael gi Facebook account gi inbox ta contact tawrakhi hairi Michael gi artwork adubu lekhajit laisram kouba puksel chauraba nagampal dagi haujikna Karnataka da leiribana leibi khibadagi Michael na Dorendro gi ana layeng da mateng pangbang amkhibani masigdama Michael na lekhajit laisram busu tawbima khangba ulakli loyena Michael Konthau Jamna layekpa Dorendro Thaudam gi haksang phibam thuna phagalakpa oirasunu haina su ishoda thongnirakli Michael nangasi Dorendro gi damak pangliba mateng khara si layekpa amana layekpa amagi awabada saruk yaba adu uchabani haina su makna phongdorakli Haukiba kaleng saisa kuntare ni panba ningthokaba numit June gi tang 3 ta Manipur gi jagoi amadi lilagi asangbi Srimati Maiba Mongbi Lata Devi sahi 53 na ikhang khangaudana laikhida
Indian People's Theatre Association IPTA Manipur ki members na laikhidrabagi thawai mirelna taibang semba mapugi makada ingna signa laihanbiu haina Sri Moirangthem Nara President IPTA Manipur na lusingduna SOP ngakna June 10 da pangthoki bimpa amada taibang semba mapugi ampham da thawni jabagaloyana mina ani tumina leptuna awaba phongdoki amasung imung manungge awaba da su saru yajaki haina IPTA Manipur ki sarol amana hairi Lamlai Maike ki tongan ba khul kuntra rongi longmi lup sina punsil laga pun ba longmi lup ama political activist sapong kanglai pal maitaina saruk yaduna semkhre ngasi pangthoki ba lekai ki longmi lup ki lusing ba singi akhana ba mifam aduna apun ba longmi kunai lup lamlai ko ba lamlai Maike ki longmi lup ama semki nauna semkhra ba longmi lup asigi oina telo khungang longmi lup ki lusing ba laisram ragumanina President Nongpok Sanjembang Kunau Longmi Lup ki lusing ba Laisram Sujakantana Secretary Saijang Makhalekai Longmi Lup ki lusing ba Mutum Premanandana Finance Secretary oiragadi ngasing mipamadu da lisang sitna lamlai Maikai da Longmi miyamgi yaipana ba honaduna lakliba Laisram Ragumanina lamlai Maikai ki Longmi miyam na mayok nariba awaba kaya Paodam ki lamlai Assembly Constituency ki apun ba lokpham Pari lising trani thoi khara henba si lorok amu lokla matungda arembada manghanduna haukiba sahi humphutara hena leirakli ba amadi nomonomagi masagi locha lejitana lomi masing hengalakduna makhoina mayok nariba awaba singda mahakna nungnang basu phongdoki ngasigi mifamna lamlai Maikaibu phauthok chathok marang kaina puthoknaba warep lokhibaglena lamlai da sagat paloiraba Sinadana Lairiba Agriculture Office Atubal Batamda Hangbiduna Lamlai Maikei Longmi Singda Aigi Migi Kenaba Tidana Pangpam Tokpa Saktung Sing Panganaba Marilenaba Singda Haijaba Hainasu Warep Naki Mifamaduna Apunba Longmi Kunai Lup Lamlai Haiba Lup Asi Siem Kibagaluna Lup Asina Lamlai Assembly Constituency ki lariba low pari lising tain thoirom henba asigi phangpham thokpa urea amadi atai sakthung sing phanghandaba honnaba luna hariba polam sing ado saba lorega sinjinadana lariba Lamlai Agriculture Officer phanghandaba lengak ta taksin bahana ware nakre Khangabo esigi manung chanba khangabo lamlong makha lambigi hauzik oiriba phibam asi sathina phatre nong hek subu matamdana leikhom leina na chathok chinda problem thoale aduga atai matam haibadi nungsa saba matamdana upulna maram oiduna kudong chadaba kaya thokle haina khangabo development society khangabo KDS ke Maikai dagi phungdarakli lambi asi khangabo khungangi yamnamak marueba lambi intervillage road amo oiribani adumapu mari leinaba singna matam chana yengshin bidaba sembidabana maram oiduna hauzik oirib phibam asi oirakpani maram asa lambi asi mari leinaba singna tho matamda miyeng sangbibaga amadi matamga chunaba mongda sembinaba hainasu makhatarakli Malem Pumbada COVID-19 saitheng thengnari marasda Chinese scientists singna makoina thijinbadagi panglakpani haiba report thadorakre COVID-19 virus asi lamlakta laiba sekpi singdagi ni hairi Shandong University dagi Chinese researchers singna journal cell da phongba report amagi matungina lisingani 18 gi May dagi lisingani kungi November phawbada lamlakta laiba apikpa sekpi singdagi sample sing khomjelaga yengbada hauze laicha asna Sandokliba COVID-19 bu ehliba SARS-CoV-2 virus yawi haiba khangbangamle hairi lisingani kungi Junda Thailand dagi phangkiba SARS-CoV-2 gi virus asi sekpi singa sandoi hairi chai ama makhagi mamangda China gi Wuhan da ahan boina thengnakiba COVID-19 asigi horakpam hauzik phawba khangbangamdribani virus asi naturally sandorakibra natraga China gi Wuhan Institute of Virology dagi leak oirakibra haibigi matangda leba kayagi scientist singna makhatana thijinnaba hainaribani Doctor Singda attack sathabagidama yaingda phonotna Save the Saviors haiba slogan sinaduna Indian Medical Association IMA na June 19 da protest sathagadori top medical body asina amuba base mask ribbon sinaduna amadi amuba puri lituna protest asida saruk yanana balebak asigi state amadi local branch punamakta khangankre Hokiba sayol anida Assam, Bihar, West Bengal, Delhi, Uttar Pradesh, Karnataka amadi atay mafam kayada Dr. Singi Mayokta hingsa sathakiba Singi Mayokta sangsingadariba protest asiga marilayana hospital singda matik chaba security thamnaba amadi protected zone oina lauthoknabasu IMA na taksingadori June 15 da National Demand Day haina
ऑब्जर्व तौगनी लोयना प्रेस मिटसु पांथोकनी अदुगा जून 19 दना नेशनल प्रोटेस्ट डे पांथोकनी योगा गुरु रामदेव ना एलोपैथी की मायोक्ता ngang wangang sing adugi mayok ta su legal fight tonguna ba sem saba loire hairi hojaro bada maro pa amuka na pijari Chief Minister N Birena Janimsta nauna semgat kiba COVID intensive care unit accident trauma center amadi standard college kongbagi multipurpose hall da semgat kiba COVID care center sangakre COVID-19 माइथिबा पिनबा होटनारिबा खुदिंबो अखोइने काय खुमनागदबनि हाइना कक्सिंग केंद्रगी MLA M Rameswar हाइख्रे Visual painter Michael Maitena mahaki ayek palayon COVID-19 layeng liba painter Dorendrogi layeng ngaba tengbangkhre loinana COVID-19 virus lamlaki sekpi singdagini haina Chinese scientist singi report amana hairi ngasigi di paudam pijaba matang asolution jare bieng tabiri basing bu kurumjari